अहानबदा मरुओइबा पाउ नुपी लान नुमित की थौरम मफम कयादा पाकसना पांगथोकनगदौरी गवर्नर चीफ मिनिस्टर सिंगना मियामदा याइफा पाउजेल पिरकली प्राइम मिनिस्टर नरेंद्र मोदी ने वीडियो कॉन्फ्रेंस की खुथांगदा विकसित भारत 2047 वॉइस ऑफ यूथ कैंपेन होंदोकपकी थौरम राज भवन दा गवर्नर यूनिस अनुसुया उइके लुचिंगदुना सरुक याख्रे। फॉरेस्ट एनवायरनमेंट एंड क्लाइमेट चेंज के मिनिस्टर टीएस बिश्वजितना उख्रुल अमदी तमेंगलोंग डिस्ट्रिक्ट सिजननबा प्लास्टिक बोतल बैंक सिंग यंथोख्रे लुहोंगबा बर्थडे पार्टी खुदिंगदा उ चारा मंगा थाबियु हाइना अपील तौख्रे। अमसुंग एमपीसीसी की टीम ना एमपी निंगथौ सना जावबा लैसेंबदा मेमोरेंडम पिसिंदुना मणिपुर की इशू सिंग पार्लियामेंट पुखतनबा तकसिनख्रे। मयाम खुरुमजरी नॉर्थ ईस्ट विंडो संदोक्चबा नुमिदांगी मणिपुरी पाउ मीटिंग ताबिरिबसिंगबु सुरबला माइरेम्बम तराम ओक्चरी हौजिक मियामदा पाउ मचा खाइना पिजरी। चाही खुदिंगी पांगथोक्तुना लाकपगुम हंदक चाही की ओइनसु हायेंग नुपी लान नुमित की निंगसिंग थौरम मणिपुर लेंगाकना सिंदुना स्टेट की थाकता नुपी लान मेमोरियल कॉम्प्लेक्स अमसुंग जीपी वुमेन्स कॉलेज ता पांगथोकदौरी। हायेंग पांगथोकदौरिबा नुपी लान नुमित की थौरम असिदा चीफ मिनिस्टर एन बीरेन न चीफ गेस्ट ओइनाम असेंबली कॉन्स्टिट्यूएंसी के एमएलए इरेंगबब नालिनी देवीना प्रेसिडेंट अमदी नौरिया पखंग लाकपा असेंबली कॉन्स्टिट्यूएंसी के एमएलए सगोल सेम केबीना गेस्ट ऑफ ऑनर ओइगनी। अयुक पुंग 4:05 चीफ मिनिस्टर एन बीरेन लुचिंगदुना वीआईपी सिंग अमदी मियामना नुपीलान मेमोरियल कॉम्प्लेक्स ता लैसु कतुना लायोइख्रबा थौना फबी इमा सिंगबु इकाई खुमनबा उतुना कोक नोलबा मतुंगदा जीपी वुमेन्स कॉलेज की सेंट्रल हॉल तमना चतुना मफम मदुदा हौनबी मतुंग इना थौरम पांगथोकनबा सेम साबा पुमलोय लोइख्रे। हयेंगी थौरम असिदा महौसागुमना नुपीलान मेमोरियल एसोसिएशन ड्रामा पार्टी न सनबा नुपीलान ड्रामा उतकनी। हयेंग नुपीलान नुमित के थौरम मणिपुर की तोंगान मफम कयादसु ऑब्जर्वेंस कमिटी कयाना सिंदुना पांगथोकनगदौरी जिरिबाम अमसुंग आसाम की कासारदसु पांगथोकनबा सेम सानख्रे। महौसादगी हौना पांगथोकतुना लाकपा नुपीलान निंगसिंग लमजेल हयेंगसु स्टेट लेवल नुपीलान निंगसिंग लमजेल ऑर्गेनाइजिंग कमिटी 2023 ना सिंदुना पांगथोकदौरी। हायेंग पांगथोकदौरिबा नुपीलान नुमित की थौरंगा मरी लेना मणिपुर की गवर्नर अनुसुया उइके चीफ मिनिस्टर एन बीरेन अमसुंग आरडीएन पंचायती राज अमसुंग महुत के मिनिस्टर वाई खेमसान कयाना मियामदा याइफा पाउजेल पिरकली। गवर्नर महाकी याइफा पाउजेल की चेरोल हाई कुमजा 1939 मणिपुर की निंगथौ अमदी ब्रिटिश लेंगा की मियामबु नमथबा लेंगाकलोन अमदी सेनमिटलोन की थौसिल के मयोक्ता मसिंग यामलबा नुपी सिंगना हौरक्तुना थेंगनखिबा अदु निंगसिंगबदा मतिक चाई। कुमजा 1939 की डिसेंबर 12 मपान चेंग थदोकपा खुदक लेपो हाइदुना मखोइने स्टेट दरबार हॉल दा थोमजिनबदा नुपी 12 सिफाई की संगिन अमदी बटना सोखनके नुमित असिब नुपीलान नुमित हाइना खंगनरी। नुमित असे मणिपुर की पुवारी दा थोइदोकना मरु ओइबा नुमित अमनी हाइना गवर्नर सिंथारी। अरानबगी मयोक्ता लेपखिबा अमदी नुंगाई याइफबा अमसुंग तंगदु लैताबा लमदम अमा ओहेनबा लानथेंगनखिबा मणिपुरी इमा सिंगी खुदुंग इन्नबा मणिपुर की मियामदा गवर्नर अपील तौरकले। थौना फबा कथोकपा अमदी लैबाक नुंगसिबबु वांगा थंगतपा सेंगलबा नुमित नुपीलान नुमितना लाकपदा मणिपुर की मियामबु तरामना ओखली हाइना चीफ मिनिस्टर एन बीरेना महाकी याइफा पाउजेल अमदा हाइरकली। महाकना हाई नुमित असिना खुनाई असिदा नुपीगी पंगलबु निंगसिंगहली। इंग 1939 की डिसेंबर 12 थौना फरबी इमा सिंगना ब्रिटिश इंपीरियलिस्ट सिंगी मियोट मिनेगी मयोक्ता हौदुना लानथेंगदुना मपान चेंग थदोकपा थेंगखी। मखोइगे अदुगुंबा थौना अदुना तुंगी मिरोल कयादसु ngasi फावबदा इनोट पीदुना लाखली। मणिपुर की नुपी सिंगना खुनाइरोल अमदी लैंगाकलोंदा अचौबा थौदांग लौरी। मखोइना मंगजिल थाना लमजिंगली। इमा सिंग असि खुनाई असिगी साउथोकचनिंगाइनि अमदी मणिपुर की सक्तम ताकपदा मरु ओइबा थौदांग लौरी हाइना चीफ मिनिस्टर की पाउजेल असिना हाइरी। नुपीलान नुमितना यौरकपदा
Rural Development and PR amasung Mahut Minister 𝐃𝐄𝐯𝐬 Manipur gi miyam da yaifa paujel pirakli Minister na mahaki paujel da hai lamdam sigi ima singna Manipur khunai gi damak thawai phawa katpa kidana thauna utkiba numit puwari da ningsingduna lehauraba nupilan December 12 na lakpada ima singdugi mafam da kok nonduna ikai khumnaba utli ima singduna pamjaramba Manipur khunai bu namthaba yaroi haiba paujel adu numit asina lakpada pumnamakna ningsing minasi haire India ki Raj Bhavan khuding makta saruk yabagum Manipur dasu Raj Bhavan da Governor 𝐂𝐲𝐸𝐬 na luchingduna Manipur University ki Vice Chancellor Institute singi head sing faculty amadi mahairoi singna saruk yaduna Prime Minister Narendra Modi na hongdokkiba Viksit Bharat 2047 Voice of Youth ki thoram video conference kuthangda saruk yakre kumza Lising aniga subna nifutareta Indiana ningkha tamlakpa chahi chama mapung farakpada leibak asibu chokhatpa leibak ama ohanabagi damak naha singbu makoida leiriba idea sing puthoknaba platform ama piba oina leibak asiki Prime Minister Narendra Modi na ngasi video conference ki khuthangda Viksit Bharat 2047 Voice of Youth campaign hongdokkibani Thoramaduda Narendra Modi na hai mahairoi singna mahai gi tha wangna tamlaga degree course ki certificate pairaga loire haina khanbigi wakalon thadoksi tamlakliba mahai adu season aduna kari karamba thabak thodang paikhat pa yabage haibadu tawduna leibak asigi yaifagadaba amadi chokhatgadaba hiramda punna honaba mathau tai made in India haiba posak singna malem pumbada sakna sonaba ama ohensi hairaduna leibak asibu manglomda pukhatpagi tangai fadaba leibana naha singa lawfam thokpa thodang sing lawminasi haike thoram aduda saruk yaraduna Manipur gi Governor 𝐂𝐲𝐸𝐬 na phongdokkibada Indiana ningkha tamlakpa chahi chama mapung farakpa matamda leibak asibu mapung fana chokhatpa lamdam ama oinabagi wakhalonda India gi Prime Minister na akhanaba meeting changduna paikhalakliba Viksit Bharat 2047 Voice of Youth campaign asi aduki matik maru oiba amane masigi damak leibak asida leiriba University singda oza sing amadi mahairoi singa punna khana nainabagi mifam pangthoktuna malem gi leibak singa changdamnaba ngamba chokhatpa leibak ama oibada makoigi suggestion amadi wakalon sing lawbagi thoram asi pangthokpani haike Manipur da thokliba irang asigi waroisin puraktuna mahausagi punsi hanjilaknaba Manipur lengak amadi center na yamna kanna hotnari haiba wafamsu phongdoke मणिपुर को एक पीसफुल लाने की दिशा में केंद्र सरकार इस संबंध में लगातार डिस्कशन सारे लोगों से और जो भी यहाँ के CSO, पॉलिटिकल पार्टी, अदर तमाम लोगों से भी इस मामले में डिस्कशन करके इन सारी चीज़ों को समाप्त करने की दिशा में कि ये सब बंद हो। आप लोगों को बहुत ज़रूरी है कि इस समय उनकी मानसिक मेंटल उन चीज़ों को कैसे ठीक करें और फिर हम पुनः मणिपुर को जिस तरीके से हमारा मणिपुर एक सद्भावना, भाईचारा और एक विकास की ओर आगे बढ़ रहा था उसको फिर से हम एक नई दिशा में और नए उसमें आगे बढ़ाने का हम सब मिलकर प्रयास करें तो जल्दी ही फिर से हमारा मणिपुर पुनः आगे विकसित की ओर जाएगा। विकसित भारत @2047 सेक्शन लॉन्च हुआ है। इसमें विकसित भारत के विजन के लिए आइडिया का एक सेक्शन है। अब क्योंकि आइडिया की शुरुआत ही आई से होती है Mahausa khalda akaiba kaya lakliba asidagi kannaba hotnabada lenga ki policy khakta ngaibagi mahutta isa gi thodang ni khana mahausa gi khal kaitharakliba asida uwa kaya thajinduna mahausa gi khal ngakminabana pumnamaki afaba oigani haina Forest Environment and Climate Change ki Minister T.S. Biswajit na phongdokre wafam asi ngasi Manipur lenga ki Directorate and Environment and Climate Change na sinduna Porompata laiba Environment and Climate Change ki office complex ta District Environment Plan in compliance of National Green Tribunal Direction ki makhada plastic bottle bank yanthokpagi thoramga mari leinana phongdokibani thoram aduda Minister T.S. Biswajit Ukhrul District ki Deputy Commissioner 𝐃𝐄𝐸𝐬 Directorate of Environment and Climate Change ki Joint Director P.S. Vivekananda Sharma amadi Director Dr. T. Brajakumar na thoram ki athoiba mithung sing oina saruk yakhe Ukhrul District amadi Tamenglong District ki mihut singda plastic bottle bank sing khutchin nakhe Minister Biswajit na hai
forest kannaba hotnabada laingakta thamliba athingba ngakpigani laingaknga thamliba athingba sing asi thugaiduna chatlamba miyoi amada lupa lakh amagi fine thiduna punsi chupa jelda leiba yabagi ayaba sing rule asida yauri mahosagi khalda miyoi bana challenge tawrubadagi awaba kaya fanglibani miyoi ba aikoina khwaidagi maru aina seasonary ba oxygen asi mahosana aikoida lemna piri miyam pumna bangna gyan taminaduna forest kannaba hotnaminasi ngasidagi hauduna miyoi pumna magna birthday celebration oiro luhongbo oiro magi ningsing khudam oina ba uchara manga dagi tadana thana ba hotna bi haina appeal tawki all nasi pun pona riba tawriba pun maksud se kari mo hai mo ta ko nesar du garu ba nesar du boy ko challenge to ba nesar du boy ko ye karu dagi ngasi bi ko nasi so lai mo paisa du changba matam du changba ko se awa mo me ama thengna bani am se ko mase ni yam na ba plan lai ko dai to ding aduna ko ngasi nesar du phaba du nesar farba matum da ko environment phaba se tu la ko ni environment and climate change dagi masi le ba ko pura ma pollution free oiba plastic pollution free oiba ado single use plastic se eliminate tawsi hargadi akoi isagi diet ko minasi haiba message se sandupi wa hasima ado kenasi honorable chief minister su koina tabo koidaba coffee ki cultivation tinga iba to forest imtanga deriva to ipo machine se kanam ta bunu sidabagi natte nature ko kahin indabagi forest ko kahin indabagi afaba pot apagi generation da tholakadaba nishabi ipakta tabi kawdo pot ko environment je pollute tawdunaba ko pot se da support to birakanda apai machine amatta chana chinen machine le har kam gyan ta mena le binaga afaba manipur ama minanaba apai khana minasi Hauzik Delhi de Ladiba Manipur Pradesh Congress Committee MPCC के Vice President हरीश्वर गोस्वामी ना लुचिंगबा टीमना मणिपुर की राज्य सभा के मेंबर निंगथौ सना जौबा लैसेमगा उनदुना मेमोरेंडम पिसिनगिबगा लोइनना पार्लियामेंट मणिपुर की इशू सिंग पुथोक्तुना खननबा तक्सिनग्रे MPCC के प्रेसिडेंट 𝐃𝐄𝐯𝐬 की मीटिंग मखादा टीम मसिना हौजिक मणिपुर थोकलिबा थौदोक वथोक कया असि मणिपुर की MP अहुमना पार्लियामेंट पुथोक्तुना खननबा डिसेंबर 9 दा मेमोरेंडम पिसिनख्रबा मतुंगदा नुमित अदुदा हकथेंगना उनहौदबा राज्य सभा के मेंबर निंगथौ सना जौबा लैसेमबसु ngasi maha ki official residence ta pungama makhairam unaduna wari sanakre ngasi unaba aduda Delhi University ki professor M Ramananda su saruk yaki ningthau sana jawba laisemana team aduda MPCC ke memorandum da yauriba wafam sing mahakna su pamba ngaktani haiki mahakna manipur gi wafam handak parliament ta anirak ahumlak puthokpada wangang daba ayaba pidri adubu makha tana puthoki gani hairaki haire MPCC ke maikai degi su MP singna hotnaba yaba hotnaduna manipur da santi amasung tangdu leitaba amadi irang asina maramoiduna mayum makai leitraba mioi singbu athubada mayumda khunda leita hanaba hotnabiu haibana chingba wafam thamlaki haire Manipur asi law and order leitaba lamdam amaka chap manare haina Forum for Restoration of Peace ki convener Asang Kasarna High Cray ngasi Manipur Press Club ta pangthokiba paugi mifam amada wafam asi fongdok laduna Asang Kasarna High Manipur da laidiba ching amadi tamgi mioi singna Manipur mahoksagum ingna chingna tangdu leitaba lamdam ama ohenaba punna hotna minasi tha asigi ahumda Tangkhul naha ahum sawambungda masak khangdaba mioi kharana yamna tamthina furamba amadi tha asigi Nepalda rongmai nupi ani Bisnupur gi mafam amada maira paibi kharana faraba matungda fu chaibegi thabak chatharakpa asimak Forum for Restoration of Peace na yaningdabaga loinana akan mamongda condemn tawi haiki masida natana ngarang Tamenglong chenba taxi driver amada masak khangdaba mioi singna sel oina lupa chonga demand tawbada pide haibegi wahauda tamthina furamba asimak yamna laibak thibani nongma kangdana masak khangdaba mioi singna kanaguma furup ama natraga amagi mioi singda khut thabagi thabak chatharakpa asina hauzik toklebe irang ase hena chawthoraknaba sinbigano loinana Manipur da laidiba civil society organization ke mioi singna su asigumba thodok asigi matungda amukhana thoktanaba punna hotna minasi hainasu Asang Kasarna fongdoke अखोइना सुप चलगा हाइनिंगबदे नहान उख्रुल के लंबीदा तांखुल अहुमदा सखंगदबसिंगना यामना थीना फुबिखिबा मदो अखोइ फोरम फॉर रेस्टोरेशन ऑफ पीस ना अकनबदा कंडेम तवे अदुगा ngara nahan
tang nipanda Bishenpurda Rongmei nupi ani busu khut thakiba adugisu aikoina laina laude akoina strongly condemn tawe aduga ngarang taxi gi driver adudusu amuk khubak khu thagre haibagi pautabu kanda ngasi aikoina strongly condemn tawe akoina ngasi appeal tawning badi sumaina masigi thokliba asikumba macha accident asikumba thodok mina pamdaba mina taningdaba asikumba thodok mayam sina maram oiraga aikoi manipurda peaceful coexistence oina laiminariba punamak seda yamna akaiba mong mada lakadaba yi mongda aikoina uba phange madu tawbiganu haibase ngasi aikoina appeal tawjari maramdi ngasi manipurda yamna phajadaba mong mada akoi maite gai chinaw kuki singi marakta lan tawnadana mayam jati mayam wana lainaragiba kana sida asikumba jati amaga muka ungkhaningai gi lambi thibakumna akoi marakta sumaina thoktana tawna leibase khutakta lepio haibase akoi forum na appeal tawjari basi matung tana sumaina thoktana tawna leirade akoi manipur se kalup amaga ama yenthinara landum tawnarga akoi se gari haigadra manipur se ita ta da bomo amada chakhraga dore loina na masida akoina lengak to strongly condemn tawe maramdi masidi law and order leitabaga chamanare lengak leitabaga chamanare masi lengak leiramba tarade fajana sikumbase yengsalaga thoklamoi amse koi hainingi Loktak Hydro Power Project na Loktak Pata amadi akoi bada tariba miyam da piri ba awaba chaitheng kaya asi loisin bagi mahutta NSPC na Loktak Pat pu chahi kun manga amaga amuk makha tana sizinana ba yana che sangdok na ba lauthorak babu yaning da ba fongdok tuna miyam gi oiba mifam mama Bisnupur district ki ithai wapok pida pangthokre mifam aduda saknai da by script writer Ranjit Ningthauza environmental journalist Rajesh Salam state coordinator Indian Bird Conservation Network BCN amadi principal Mangolnganbi College Ningthaukhong RK Birjit Loinana retired principal Kumbi College 𝐃𝐄𝐂𝐄𝐿 amadi atai luchingba kayana president member oina saruk yakhi thauram aduda Loktak project lakraba matungi Loktak ki saktak amadi akoi bada khundari ba miyam gi awaba amadi project ase laktringeda miyam na fanglamba kana basing adu changdam na bada project laktringeda lairambana hena miyam da kana ba heli madam maduna ithai dam lauthoklaga Loktak po mahausagum kumbi kalen naidana thambana hena fai haina akhang ahi kyana magi aningba fongdok naki mifam aduda RK Bridget na haiki Loktak project ase mapan thongde chahi kunmanga khak sangdokpa manbani tasengadi chahi chamagi thorang tawribani Loktak project na pidiba kana baga mangja baga panabada aikoida mangja bana heli haiki Retired Principal 𝐃𝐄𝐶 hai Manipur ase hiram marida malemda sakhangli bani madugi manungda Loktak Pat ase khwaidagi maru oibani aduna Loktak Pat kanba sangai kanba ani asigi matang lakpada ithaida wa khanaba hobasi maramjai matam helaba Loktak Pat ki gyanache amuk sangdokpa maramcha de haiki aroibada mifam aduna Loktak project hi kunmanga sangdokpa maramcha de masigi ek review tawgadabani LDA amadi Directorate of Environment and Climate Change na lauriba firep miyam da khanghangadabani chahi lisang sena manghalaba lantum compensation pigadabani haiba warep sing lauki aikoi manipur se masak khangi se art and culture ni then atopa ani maga Loktak amasung changai aduna nasi aikoina Loktak project decommission tawnagi matanga meeting ama pangthok se ithaiga hana khanbase yamna maram chaba hai kare maram ki karigino hargade Loktak imana warisi haugi chahi kunthra mu sida ima Loktak sina thale isi karino hargade ithai da leiba dam se mashi Loktak amasung sangai de sorone aduna Loktak kanba sangai kanba hargade sigi ithai ki dam sine kwaidagi maru oiba keno oirisi Loktak project na ekoi manipur project kana no kari pi hai they promised before the installation of the project they promised to provide irrigation for 24,000 hectares of land cultivable land then 12,000 of under irrigation pi there thousands of hectares of cultivable land in the publish to thung moi ne kayam ta la pesa moi 12% of the power generation ki revenue to manipur sarkar kayo no model ba ka bhara da kun Loktak se Lupau hopi lising mundarani koi da sadwe nongi Loktak si manipur sarkar da NSPC da tha da lakh ma koi awai me lor da sandok te le moi ne sahi madal minimum 212 crore ta le that means no 6 lakh magi cost magi
employee मैम तो पीछे मतुंगा माना लोग तालिसी लाकर ने लखीपुर कसारदा लैबा मैरापाइबी लुप अनि पुनसिंदुना हंदक चहेगी नुपी लान की थौरम पांगथोकनबा वुमेन एक्शन कमिटी फॉर विलेज प्रोटेक्शन लखीपुर कसारना थमकिबा वाफम ngasi फावबा लुप अनि पुनबगी मामी तादबना नुपी लान निमित्ता मियामना युमयुमदा मैरा कटपियु हाइना वुमेन एक्शन कमिटी फॉर विलेज प्रोटेक्शन लखीपुर कसागी प्रेसिडेंट सुनीता कोंथौजमना अपील तौख्रे ngasi लखीपुर खुनौ कोंथौजम लेरक्ता पांगथोकिबा पावगी मिफम अदुदा वुमेन एक्शन कमिटी फॉर विलेज प्रोटेक्शन की प्रेसिडेंट सुनीता कोंथौजम खुमन मैरा पाइबी की हाने सेक्रेटरी थोक्सोम थंबाले अमदी श्यामोलिनी थोक्सोम सु सरुक याकी सुनीता मखा ताना हाई लुप अनि पुनसिनबा सिनबदा मनाक नकना खुंदारिबा खुन कुनमंगादगी लिसिंग अनिगा चौंगाना पुन्ना खुदेक पीदुना डिप्यूटी कमिश्नर डीसी अमदी सुपरिटेंडेंट ऑफ पुलिस एसपी दसु मेमोरेंडम अमा पीदुना हदक चही असिगे नुपी लान की थौरम असि मियामना अमतो ओइना यानबा ngamdabana thauram asi pangthoktanaba thamkibani haizaki masigi matangda SP masamakna Lakipur gi osida phone toroktuna maira loop ani punsinduna yanaba ama puraktiba makai thauram asi pangthokhandanaba haina SP na Lakipur gi osida khangangiba laikre haina su phongdoki December gi tang 33 nupi lan pangthokkadoiba asida akoi apunbagi ima ani na punjanabi oina matam kyadagi khoi lauraga ima singda khorammaga adugumba laksabani adubu puloidabagi mami amakha urakpadagi ngasi amuka hanna akoi miyamda akoi paujel asi thamjabani maramdi nahan December gi tang amadasu amyagi Lakipur branch akoi adu mifam amadasu women action committee nasu request tawba lei gare atopa organization kaya nasu ima ani se punjanabiu aduga thauramasi amatta oina pangthokpiu haiduna khoramduna ima singa haijaraga lakpa phawda tabidabagi adugumba mami khara ui adobu khungang kharadi akoi lakjaroi yumda oina akoi thauramasi laigidraba ima koni thoidoge sadanjali asi honganda yumda oina pangthoni observation candle gi oiba asugumba se pangthoni haibagi paw lakhare Laikoi Pata Laiba COVID Care Center Bisnupurda Hangdokliba Relief Control Center da Laidiba Mioi Singi Kitchen Item Sing Nupi ki Sanitary Pads Angang Singi Acha Athakna Chingba Potlam Sing Diamond Donors Motiba RK Puram Basan Bihar Group Delhi Maitei Nongsa Diamond TV ki Family Sing Amadi Diamond Donors na Tengbang Pikre Tengbang Khongchat aduda Diamond Donors ki member Sing Amadi Padamasri na Mairakpam Kunjurani Second Commandant CRPF Wangkhairakpam Nandini Amadi Diamond TV ki Managing Director James Haikru-jamna Relief Camp da Lairiba Miyamda Amadi Ahal Tarada Ngamjaba Khudol Sukat Kibaga Loinana Mahakna Pukning Thawgatpa Wahai Oina Lan Haibasi Masakti awa ana setna khainaba mikap mirau kholna lan gi saktamni adubu aikoi khangbatai aikoi lande achumbatana mai pakani ima laiba ni yaifre haiki makhatana Diamond Donors amadi wakhalon manaba kayaga loinana relief camp singda leptana tengbang ki gani haiki तानफम सिदा अखोइन लान अमख थेंगनरी लान हाइबसि मसक्थि लान गी मनुंग द लान गी चैथेंग अखोइन फंगलिबसे खांग बताबनी हनब लेतना दुबु लान मनुंग द नुंगाइबा याइफबदि करिसु एरो लान असि मसक्थि बंगाक्तनि सेना खाइनब कप्प लाउब गाक्तनि लान लोयर कांद लान गी चैथेंग गी हाइबा तारे अखोइन लालु दबनि न लान अखोइन सोइदर माक पाकनि दुदा इरै पावना याइफरे District Child Protection Unit Kakching amadi District Administration Kakching anina punna khutsamnaduna ngasi Kakching District ki Waikong Subdivision gi manungda hangliba relief camp taramari da leidiba pekliba angang dege hauduna chahi taragani pan fawbagi manungda leiba inmate singda ningtham thada sena inaba firol sing yen thokre Firol yen thokpagi thoram aduda District Child Protection Officer Kakching gi K Anita Protection Officer Gazoras Kumari Legal Cum Provision Officer Rina Chanu Morangthemna Luchingba District Child Protection Unit Kakching staff singsu saruk yaki Waikong Subdivision gi oina ngasi yen thokiba relief camp sing adudi Komdonbi Memorial English School Kakching Khunau M Binod ki yumda hangba relief camp Wangu Chingonglei Makong Community Hall, Wangu Tera Lupa Marup, Wangu Laya Club, Wangu Laifam Upper Primary School, Wangu Hawa Mangjing Youth Development, Tangjeng Kunjao Community Hall, Chidel Government Junior High School, Amadi, Nungu Primary da Hangliba Relief Camp Singni Haire.
District Child Protection Unit ꯀꯛꯆꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ District Administration ꯀꯛꯆꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏꯅ ꯋꯤꯟꯇꯔ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯏꯈꯨꯡ ꯁꯕ ꯗꯤꯕꯤꯖꯟꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯉꯥꯡ 8 ꯐꯥꯎꯕꯒꯤ ꯂꯩꯕꯒꯤ ꯃꯅꯨꯡꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯋꯤꯟꯇꯔ ꯀ꯭ꯂꯣꯊꯁ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯦꯠ ꯁꯔꯠꯁ ꯌꯦꯟꯕꯒꯤ ꯊꯧꯔꯝꯁꯦ ꯉꯁꯤ ꯍꯧꯗꯣꯛꯆꯕꯅꯤ ꯑꯗꯨꯅ 13 ꯑꯩꯈꯣꯏꯒꯤ ꯇꯔꯥꯍꯨꯝꯗꯣꯏ ꯀꯦꯝꯞꯁꯤꯗ ꯁꯕ ꯗꯤꯕꯤꯖꯟ ꯋꯥꯏꯈꯨꯡꯁꯤꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯀꯚꯔ ꯇꯧꯒꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯍꯧꯖꯔꯒ ngarang numidang pung 6:30 taba matamda Imphal East ki Dillakuthi ki Maira Paibi amadi club ki thomi singna Maira Sanglenda haukiba December 3 da Technopol district ki manung chanba Laithau khunda tamthina hatkiba khun ngakpa metei khunja athoba 16 gi photo singda haikat laikat tamduna Maira katuna ikai khumnaba utkre awaba phongdokpa amadi ikai khumnaba utpagi thoram aduda saruk yakiba singna laikhijaba athoba singi thawai mirel singna mapugi laikonda ingne chikna lairunaba taibang mapugi mafamda thongni ki thoram aduga mari leinana Dillakuthi ki Maira Paibi ki president gi Thaupuribi Usam Thoibina Manipur laingakta hautik sokna riba lan asi athubuda loisenduna awana taraba mayum makai loina mai thadok pikraba mama macha machin manau kaya setna khaina handuna mikap mirau kholna niliba lamdamsi kayam kuina asi kuma phibamda laikhigedege haina hangki masigumba uhaidraba tahaidraba thodok sing Manipur laingakna amuk hanna uhanbiranu haina Thoibina haiki Tang marida lehidraba isa taraga hundoibu akhoi ithanungdagi sileraga mathai logi ibado adu ngasi ibana mise magi haikat laikat lehun tamba numisida Maira Paibi sing kalakti angang sing mayam akhoi mayam na mohoi mafamda layang lehun kachari akhoi Manipur sida tawribasibu sarkar chuli paiba sing na ngasi phawada kari tawbirigi akhoi jibu samaina sum isa jibu tara sigi manga sigi asumana sumno salagada sarkar chuli pariba anga mathau singna amuktadi masidai dai yengchanbidana amuktadi afaba mangon poraktana santi porokna ba masi amuktadi tawbiwa Lamding WhatsApp group Thawalna awa ana taraba kayada minungsigi tengbang pirakpagi saruk ama oina December 3 da Technopol district ke manung chanba Saibol khul manakta yamna naha oiriba khara yauna maitei 16 bu tamthina kuki khulai paiba kangbuna hatkiba aduda khangabo AC ki manung chanba wangbal lamboi thongdagi masagi chahi kulumdoi rom da ngairiba mayengbam Rosan maitei na yaukibada Lamding WhatsApp group ki thomi singna minute ani tumina leiduna awaba phongdokre loinana imung asigi awabada khajikta oirabasu kokpa ngamnaba haiduna Lamding laikai mangagi miyamna angamba senpham khaigatnaduna lupa lising kuntra athoba Rosan gi loinabi Hemolata laimada khuchinakre athoba Rosan gi piklibi machanupi Linthoinga bitchanu hundoklami mahakna taibang pan thadokiba numit asida machanupi chahi ani farakpa numichu oi haiduna Hemolata na thamoi sokna paudamlaki ngasigi tengbang khongchat asi group asigi advisory board member Joy Ngangomcha amadi Robindro Narengbam anina luchinghi loinana Lamding WhatsApp group ki president Ozit Sorokhaibam secretary Ibungo Konjengbam treasurer L Roman Mitei member Chandrakumar Khumanthem Mani Chandra Khumanthem amadi Manos Khumanthem na chingba saruk yakhe President Ozit Sorokhaibam na phongdokibada karigumba thamoi sokpa thodok amada laikidaba singi mafamda awaba phongdokpada candle thanduna awaba phongdokpagi mahutta candle laigedaba paisa aduna mayam khongat naraga awaba tariba imung singda tengbangsi apikpa senpham lupa kundagi yankhai fawbagi manungda khaigat naduna tengbang bani loinana tengbang bada yaudana thamoida nungaitaba fawba khaktanadi awaba kokpa ngamde hainasu phongdoki Tengbangi senpham kutsinabada athoba Rosan gi loinabi Hemoletana Lamding gi khunja miyam amadi Lamding WhatsApp group ki thomi singbu thagatke Noma kangdana Manipur da thokliba problem amadi issue kayana Manipur gi miyam da ngasi fawba achoba chaitheng kaya piduna lakli haina is no heritage council herikona khudek piduna thadorakpa cherolamana hairi matam amada colonial master singna piramba chaitheng kaya adudagi hena ngasi gi democratic society ni haina lairiba miyamna fangliba chaitheng asina saruk kaya heli ngasi lamdam asida thokliba thodok wathok asi ekhoigi leingakna mawong model tana leitabadagi thogan ningdaba thodok wathok kaya asi thokpani leingak mapu isana oidriba asigi mathakta miyamna
खंदुना थगलखिबा मिहुतसिंगना ngákliba लेंगाक asina मियामगी खंदुना matam sangna achumba thabak tawraktabadagi ngasi miyamna thengnariba makhal makha kya gi wathok lanthok kaya asigi mayok naribani hainasu cherolasina fongdorakli cherolasina makha taraduna hai miyoibagi hingbagi hak khongoina rakliba senjau paiba singna sel paikhalakpa lairaba singna nongma nongbagi waba hengalaktuna yum kai phawba saba ngamlaktaba community amaga amagi marakta thajanaba walakpa asi matam amagi ima singda loilam laingak sandok lamba singdagi phanglakhiba chaitheng amagum ngasisu ima singda nanghongna amuk fanglare matam amagi nupi landa ima singna amatto oina furup khangluk khaidana mama leiba kanaba hotnabada lauramba thodang singadu aikoi pumna makna ningsing minaduna manipura tholiba thodok wathok kaya asigi waroi cinema puraknaba punna thodang longminasi hainasu itno heritage council herikon gi publicity and propaganda secretary ss rishi kumarna cherola sida palli manipur lenga ki Directorate of University and Higher Education gi makhada Kham Manipur College Kakching na sinduna Inter College Quiz Competition ama ngasi college asigi multipurpose hall da pangthokre College Student Monitoring Initiative Phase 1 gi makhada pangthokiba quiz competition aduda tongan ba college ahumgi mahairoi singna punna team manga thokna khaidokduna pangthoki Kham Manipur College Kakching gi 𝐂𝐲𝐸 gi coordinator 𝐃𝐄𝐂𝐄𝐄 na quiz master oiduna amadi education department gi assistant professor M Ratana scorer oikiba ngasi gi quiz competition aduda Lilong Haureibi College ki MD Sahid MD Sakil Resbi Anina Ahan Bataki Kham Manipur College Kakching gi M Manihar MD Husena Ani Suba Amadi College Asigi N Rahul 𝐾𝐄 Silkina Ahum Suba College Asimaki N Aris 𝐾𝐄 Risikantana Mari Suba Tabaga Loinana Kakching Kunau College ki 𝐾𝐄 Tampasna Amasung 𝐾𝐄 Sujalatana 5th position takre makok matang taba singda Kham Manipur College Kakching gi principal Professor Yumnam Sunitibalana Manamathum Yenthoke Maridak subo oina Ningol Club ki English aniga subna kulhumdoi dagina lising aniga subna kuntaruk phawbagi tam gi thopuna ba khallaba thongmi sing hairok apunba club ki convener Roshan Thongnau jamna ngarang nungthil pung ahum taba matamda wasak lobagi thoram ama Freedom, Equality and Justice for All haiba theme da International Human Rights Day ga mari lainana hairok part 3 Champrathong maningda leiba club asigi temporary office ta pangthokre Ningol Cup ki president Sophia Khundongbamna thadorakpa cherolamana hai Komja lising aniga subna tarani pandagi hongna Ningol Club na nupi singbu lairik laisu matik chana haihanduna mating laina hingba ngamnaba nupi singi senmitlon fagat handuna Mipan tangdaba khunai ama oibada achoba thodang loba lamdam masigi miyambu mayai kaba chinjak tegi lapna lehenduna masamawu phaba tinjang kaijang daba lamdam ama oihannaba nupi angang singda chathaba miyot minai hantha hannaba amadi nupi angang singi hak mapung fana fanghannaba hotnaduna lakle komja lising amaga chamapan supna mari amadi lising amaga chamapan kunthra mapanda thokiba loilam lenga ki mayokta manipuri nupi singi thongna utkiba lamdam asigi damak thongna phana Tawaina Ponthapi kiba ima sing adugi ningsing numit nupi ki numit na lakpada amuka hena lamdam masiki miyamda maruoina nupi oibi singda thauna happy ba oirasanu hainasu fongdorakle Mangjin thaba nipan tangduna lepsaba ngamnaba leipak ama ohenaba hona afaba tinjang kaijang daba achumbu wakhal khanthaba ngamba mating leiba miyoi ohenaba nupi singbu awangba thakta pukhatuna Hauzik paugi marak thatna aten break ama longminasi
years of trusted diagnostic service, Babina Diagnostics. To touch the pinnacles of success for your children, get enrolled to one of the finest schools in Northeast India, 𝐂𝐄𝐃 School. Excellence in Education. Diabetes ko loina da hingliba seng thama gi manungda control to bangamle. Urea creatinine wangbasu thama gi manungda hanthaba ngamle. Khong hamba nungai tebasu numit mangani gi manungda fahan bangamle. Bile saibadi nungsang nabasu chama da chama fahan bangamle. Cholesterol wangba numit kunida normal oy bangamle. BP wangbasu thama gi manungda normal oy bangamle. Fatty liver oy basu thama gi manungda fagat han bangamle. Pumnamak natural oiba hidak makhalna laing jabani hakchang da sokadaba side effect amata laite makhata na hidak chabagi mathau su tararoi hena kupa parol gi damak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Breaking matungda miyam butaram na okchiri Langjing achobada laiba DC Imphal gi CRPF ki commandant N Kunjarani Devi Deputy Commandant M Sumurani amadi Assistant Commandant PS Ranibala Devi ga loinana Patsoi Kendra gi manung chanba Langjing achobagi area da takthokuna laidiba karbat amadi nakyeta laidiba akutpasing mention beki thabak chathakre Commandant N Kunjarani Devi na high lifeline lambi amasu oidiba Imphal jiri lambi asi haujiki matamga chunadaba lambi ama oide Mitmang da fau lambi chathok sasin tawriba kaya ama accident thokpa kaya haktengana thengnare maramasna lifeline oidiba lambi asi atugo matamda lamdam masigi mapi mapa oidiba MLA amadi lenga ki pukning chingsinuna lakli National Highway number 37 Pasoi Kendra manung da leiba national highway je leiba kuani je tappada public je thokpa ki Open to my general I bang accident program among Kada. I did not go put the bar, don't gather with them. Exactly the Angang is about money the never call of my Sarkar, the Liberiba, Nataka, Pipiriba, MLA, Marina, never Tortina, Masidi, Matamda, Chemi, Nava, I am come back. Matam Pura, I love the country, looking at Matam London, although Chili can say, Mumbai, but the Lyran, Patavan, my dead, my little way to Namdamana, Krado, Pudi, Manum, all of the Proponeto, Pujum, Martin, the Panjari, to Marila Nava. Higher order team, Makutan Akoi Katuna Semira Nabai, I am the good known Jaraga, Kogi, Sharpie, Peter, the Gitway, from Jari, Cultural Foundation and Production Grant CFPZ ki meeting makada Maitai Indigenous Thangta and Cultural Institute MITTACI na sinduna Ta Khosarol Maram Nungsetpa Haibasida Nimit Kuntrani Chupna Chatarakiba Workshop cum Production Loisenbegi Thoram Kongba Ketri Lekai de Leiba MITTACI gi Sanglenda Pangthokre Pangthokiba Thoram Maduda Atoiba Miktuling Ngapigani Atoiba Mitunglen Oikiba Padamasri Ke Sanatoiba Sarmana Hai Thang ta asi Maihorol dagi Leiraklaba Amani Thang ta asi Lamdamasi Thadoknaba Yadraba Aikoi gi Chatnalon Chatakpa Masana Amasu Oidi Masi Yokatnaba Hotnabada Aikoi Puna Hotnaminaba Matautai Masigi Matik Mayana Idam Damasi Ngaktuna Laklibani Haibasi Male Masida Kangaraba Wafamni Tungi Horakliba Midolna Thang ta asi Yokatnaba Hotnasi Adubo Mamangda Lairamba Thang Tagi Chatnabi Adu Ngasigi Mirolna Henna Fazanavani Haiduna Magi Oiba Mawongda Semdok Semjen Tauragadi Thang Tada Natana Aikoi Idam Damgi Chatna Lonchat Mang Taraknaba Majak Ama Oigani Kanagumba Amatana Puariga Sagona Raklaba Chatnabi Kaya Semdok Bigano Amadi Laitokpa Tobigano Mioi Kayana Kongul Lirakpa Asi Tagat Ningaini Hainasu Mahakna Makatana Fongdoki Tauram Maduda MITTACI gi Director KS
Surchandra Department of Arts and Culture ki Deputy Director Program G Dharmadasu saruk yaki amadi nat ki oiba thorom kaya su utkibaga loinana Manipura thokliba irang asida laikidraba athoba mafamda minute ani tumina leptuna ikai khumnabasu utki Manipur ki lai ki parampara de muderaba aduba mahiyamani masigi mahi si matiangna angtai matiangna Manipur hero de picture leba ka se basi mapa ya so to ki na bakya la tinadra leba ka singa tna sema ki wadam ba ki kunai si hawai ni angtai si masi mapa na ni ngasi sahi lising nani ka nui ya se biram na ngasi Manipur hai na jai ba ba de phom se de wi ko na sa thok se ba Bukseriba amadi ma leba kita koi yang lady ma leba kawa ta pun koi tok tana ma no pada ni hadna masih song tok pada ni am se masih matam madugi lai sing thambiram ba sampai ba panduna ni Jiriban gi Lamdel Khun Community Hall Harinagar da Nayi Chetna 2.0 ke campaign against gender based violence GBBH haiba simda Jiri Ima BHLF Jiribam Amadi Manipur State Commission for Women ka khutsamna duna November 15 dagi hauduna nimitra taruk ni chupna chatharakpa International Day and Elimination of Violence Against Women gi saruk ama oina ngarang Center Administrator One Stop Center Jiribam gi Hizam Chandrabala Chanuna nupi gi mayokta chathariba miyot minai gi matangda miyamda sugaina takre Maraibak thiraba nupi kaya atopa sagai amada luhonglaba matung mane maku amadi mapuroibedagi victim oiraba singda hiram khudingda mateng pangani haikre thauram aduda Jiribam Jila Parishad ki Adhyaksha 𝐃𝐄𝐯𝐬 Hillgard ki Pradhan L Samarendra Ward Member 𝐶𝐄𝐲 Yaifal Lamjing Loop ki President Oinam Pravin Pukhrambam Sarat Manipur State Cooperative Bank Jiribam Branch ki Deputy Branch Manager Sarangthem Brindeswari Punjab National Bank Jiribam Branch ki Deputy Branch Manager N Parango CDPO Jiribam ki Ice Chandrabala Amadi Center Administrator One Stop Center ki Thomi Kyasu saruk yaki campaign adu ki manung channa Jiribam Jila Parishad ki Adhyaksha 𝐾𝐄𝐯𝐬 na gender plates na malem sida leiriba miyoi kudimak nupi bu hanthana yengba thadoktuna nupa nupi chapmanaba thakta miteng yengadabani haina tiliba miyam sing amato oina wasak lauki wasak lauraba matungda self help group ki member sing village level federation gi OBECCF amadi invitees kyaga loinana mass rally amasu chatke mass rally aduda nupi khunai bu awang ba thakta thangat kadabani Icha nupa nupi animak manaba meeting da yengani nupi da ahen ba thauna pigadabani haiba kholau kya su lauki Aikoi tumina jengduna amadi khangduna kak leiroi Icha nupa nupi khaiduna azam mirai nairoi 𝐶𝐢𝐯𝐬 Committee na sinduna 𝐶𝐢𝐯 Laurel Lambi haina khangnaba Palel Mantak Road ki Grace Cottage Academy 𝐶𝐢𝐯 mapadagi Palel laimangai changjin fauba chaurakna kilometer manga sangba lambi asida taba laikhop laibak sing ngarang ayuk sengdokre 𝐶𝐢𝐯 Committee ki Secretary 𝐁𝐫𝐿 Joykumana phongdorakpada laurok tha matamda loyeibada sejanaba gari amasung machine na labuktagi Chenkhalakpa laikhom lainangna lambi asida chatliba miyoi sing gari singda sukimate khudong chahandabaga loidana two wheeler singi accident thokpa amadi uful haudana hakchang soningai oibadagi lambi asida taba laikhom sing ase committee asigi miyoi sing lomi sing mayam pulaga sengdok minabani Joykumar na makha taraduna lambi asigi nakanda cheliba 𝐶𝐢𝐯 amadi khulonaba khunja sing githawai oiriba isingkong asi lunana thambada miyamna tengbang biu isingkong asida amot akai thada biganu isingkong asida lakpa isingna 𝐶𝐢𝐯 khaktan natana irengbangi miyamna seasonary bani irengbang water supply scheme amadi loksit pat nga gi farm toriba singi ising lofam oidibani haike chahi khudingi November 19 na pangthokuna lakpa 3 lakh suba Naturopathy Day 2023 ga mari lainana Naturopathy for Holistic Health haiba wakalonda mamangtha November amadagi December 13 fauba pangthoknariba kon banega swasthya raksak KBSR campaign gi saruk ama oina Naturopathy gi kanabasing miyamda khanganbaga loinana Free Naturopathy Health Camp ama ngasi 𝐶𝐢𝐯 sumak lekai da leiba Kalyan Ashram 𝐶𝐢𝐯 gi relief camp da pangthokre
Ministry of Ayush, Government of India, Surya Foundation, International Naturopathy Organization INO, amasung Kha Manipur Yoga and Nature Cure Association 𝐃𝐄𝐂𝐄𝐄 makada leiba angangsing da Yoga and Nature Cure Research Hospital ngakpigani. Ananda Singh Yoga and Nature Cure Research Hospital Machin Manau Ching 𝐃𝐄𝐂𝐄𝐗 sinduna pangthokiba thauramduda Kha Manipur Yoga and Nature Cure Association 𝐃𝐄𝐂𝐄𝐗 Secretary Dr. Mayang Langbam Rajkumar, Peace Committee 𝐃𝐄𝐂𝐄𝐗 Vice Chairman 𝐁𝐫𝐿𝐵 Nilachandra, PHC 𝐃𝐄𝐂𝐄𝐗 Khunaugi MO Ayush Dr. N Amravati, Ananda Singh Yoga and Nature Cure Research Hospital 𝐃𝐄𝐂𝐄𝐗 MO Singh Dr. Y Rajesh Dr. N Senorikana Thaurammapu Singh oikibaga loinana naturopathy ki maramda miyamda khanganki miyoi kyasu health checkup tauki hairi hauzik aroibada maroiba pau mukhana pizari Nupila numit ki thoram mafam kayada Pakistan pangthoknaga dauri Governor Chief Minister singna miyamda yaifa paujel pirakli Prime Minister Narendra Modi na video conference ki khuthangda Viksit Bharat 2047 Balance of Youth campaign haudopa ki thoram Raj Bhavan da Governor Anusya Uike na luchingduna saruk yakre Forest Environment and Climate Change ki Minister T.S. Biswajit Ukhrul amadi Tamenglong district ta seasonanaba plastic bottle bank sing yenthokre luhongba birthday kudingda uchara manga thabiyu haina appeal tawkre amadi MPCC ki team na MP Ningthau Sana Jawba laisembada memorandum pisinduna Manipur ki issue sing parliament ta pukhatnaba taksenkre ngasi guna notice window na sandok jaba numidangi manipuri pau matang ase loijeri mideng tabi de besingbu amuka hana surbala mairembam na khurumjari